Mayam Bukurumzari, Adom Yengbiribasi, State Health Society, National Health Mission, Manipur gi Meng Makada, Paring Naina Sandok Chaba, Haksel Gamari Lainaba, Special Program ni, Ai Joysiru Shamna Taram Nokchari. Ngasigi Akanaba episode Asida Koina, Harmful Effects of Tobacco. Gimatangda akoina akanana pujarakpa adukumba episode ni ngasigi akoigi expert guest na Dr. Sujata Huidrom, State Nodal Officer, National Tobacco Control Program, State Health Society, NHM, Manipur. Dr. Butaram Nokchari. Mayam Kurumzari. Dr. Manipurda akoina kwa zardazi adagi churup thakpa sikumbazi yamna miyamna su yamna pamna chaba haiba tare luhong kai hongba or any social events ta kwa chadaba adagi pan masala chadaba or smoking tawdaba mi je iu udre adubu maigi tobacco gi maigi phattaba hakchang da sokhanba yaba mayam amadi leibanina India Langna Hoziki National Tobacco Control Program Highness Minor Launch Tower Kibase, Masi Karam Kanda India the Tower Kibano, Aduga, Manipur the Nakaram Kanda How Kibano, my main objective Sekari no have the Aham the Tambi. National Tobacco Control Program Hibasi Government of Indiana 2007-2018 Hanan launched Togi. Manipuri Masi Ahambada 2014-15 the district Imphal West Amadi Chochambu district Yana launched Togi. Aduga matang tay district so kosi district tobacco control cell loina leire Hozik se loina leire ko Dr. Hoziki Manipur da mai launch to was Imphal West ka Churachandpur da oina select tawraga ham launch to was masi karigi damakta no district ani si khatang da tawri di mai gi prevalence sigumba siznaba mi yam leibe gira natraga just moina pilot project when district and is hill district my valley district makhan givni prevalence so Churachandpur is yang wang Mizoram ga dakna banna menle ko gi Imphal area da su Imphal West su dum wang na lei Manipur ge na ko gi tobacco sa bai sang siang wang adu ko gi men sigi program sigi maruiba aim and objective ko se ko gi tobacco sa badi amadi sinna badagi masida haksang da ana ek aso open adagidi laina tina myam popasi mayam da khanghanba khangalaga sinaba pamandaба amadi tobacco se production and supply tobacco products se handahanba abdi sabage saruk manufacture tobacco se handahanba amadi masigi tobacco control laws cigarettes and other tobacco products act 2003 sigi act sigi provisions se implement tawnaba honaba amadi akogi tobacco sinaba akogi mi sing tokningba tohanningnaba abadi tokpada mateng pangnaba honaba program asna aduga madi koi WHO framework convention on tobacco control ana adugi strategy mem se implement abuda facilitate to bahasne program si makhara ta wese Dr. Hoziki kano cigarette ki packet ta bhawa yam aki ba yeng bada kano hainaroi da ba duk mazu picture gi mayam hapaga awareness se raise tawna bahonari aduga tobacco gi magi tobacco chaba je phatte chup thap je phatte ha je khangna adum chaba singdi chaba thap singdi dum lepa jungam de na ko adu doctor adu swise is the doctor khangjaning basi khoina even this through this program miam da khoina tobacco gi fatta baje khanganing bagi pandam dan minus sandok chaba program oibani na doctor ri khangjaning basi tobacco je magi makhan je kano kya lebage aduga man khoina hakchang da piba ya ba magi harmful effects se kari no do khara maru oibe do khara highlight tawi tobacco se khogi yamna koi ani suna le ko smokeless haibama smoking ko smoke ta har kana khogi cigarettes bidis hookah le ko smokeless har kana khogi khaini zarda gutka adegidi pan masala with tobacco kan sima ado alcohol tobacco water khasu le ko tribur no Churachandpur da phange moi sugumba su khara le ko moi adu de moi traditional moi gi locally sungjaba ko adu su tobacco yawai ba ko abidi mai nicotine content yawai ba tobacco se yaw se nicotine haiba substance ne yam addictive ba ko once in gadi masik addiction sina masidam haksang da khogi phatre khanga sum season ning budo addiction tendency leiba addiction leiba sina ne ba duna masi yamna once in gadi haiba tok pa yam wai ba ko ha ma de ko socially accepted oibin na ko akoi society na koi tobacco chaba se koi drugs kumba di khara society ne kidang accept tawde tobacco se di koi even religious ceremony koi gi khai tar koi sosti puja khangna ma khangde loina dum pi na habdi mayam se socially accept tawni na ko adum peer pressure dagi amana ba sing sa se yawi ko adu society se accept tawni mayam se loin chanai ba phate khangna so na masi koi behavioral therapy
ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯦ ꯋꯥꯈꯜꯂꯣꯟ ꯍꯣꯡꯗꯣꯛꯄꯁꯦ ꯌꯥꯝ ꯃꯔꯨꯅꯦꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯁꯦ ꯃꯌꯥꯝꯁꯤꯗ ꯃꯁꯤꯒꯤ ꯐꯠꯇꯕꯁꯦ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯁꯦ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯕꯦꯀꯣꯁꯤꯅ ꯃꯁꯤꯅ ꯍꯛꯆꯥꯡꯅ ꯁꯣꯛꯍꯟꯕꯁꯦ ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯣꯛꯍꯜꯂꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯀꯤꯡ ꯍꯥꯏꯔꯦꯅꯀꯣ ꯁ꯭ꯃꯣꯀꯤꯡꯁꯤꯅ ꯑꯩꯈꯣꯏ ꯃꯦꯟ ꯃꯣꯏꯅ ꯀꯣꯁ ꯇꯧꯔꯤꯁꯦ ꯃꯔꯨꯑꯣꯏꯕ ꯗꯤꯖꯤꯁ ꯑꯍꯨꯝ ꯂꯩꯕ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁ ꯀꯦꯟꯁꯔ ꯀꯣꯔꯣꯅꯔꯤ ꯑꯥꯔꯇꯔꯤ ꯗꯤꯖꯤꯁ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯑꯦꯇꯦꯛꯀꯨꯝꯕ ꯁ꯭ꯇ꯭ꯔꯣꯛ ꯑꯗꯒꯤꯗꯤ ꯑꯃꯗꯤ ꯑꯗꯨꯒ ꯀ꯭ꯔꯣꯅꯤꯛ ꯂꯪ ꯗꯤꯖꯤꯁ ꯀ꯭ꯔꯣꯅꯤꯛ ꯂꯪ ꯗꯤꯖꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯃꯥ ꯀ꯭ꯔꯣꯅꯤꯛ ꯑꯣꯕꯁꯇ꯭ꯔꯛꯇꯤꯚ ꯂꯪ ꯗꯤꯖꯤꯁ ꯀꯥꯏꯅ ꯑꯗꯒꯤꯗꯤ ꯆꯦꯁ ꯏꯟꯐꯦꯛꯁꯟꯁꯨ ꯔꯤꯀꯔꯦꯟ ꯑꯣꯏꯅ ꯂꯥꯛꯍꯟꯕꯗꯣ ꯏꯚꯟ ꯇꯤ ꯕꯤ ꯅꯥꯕꯁꯨ ꯍꯦꯟꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯕꯗꯤ ꯅꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯪ ꯀꯦꯄꯥꯁꯤꯇꯤꯁꯦ ꯂꯪꯁ ꯀꯦꯄꯥꯁꯤꯇꯤ ꯍꯟꯊꯍꯜꯂꯦꯕ ꯁ꯭ꯃꯣꯛꯁꯤꯅꯀꯣ ꯂꯪꯁꯀꯤ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕ ꯉꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯠ ꯁꯥ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯍꯟꯊꯍꯟꯕꯅꯤꯅ ꯂꯪ ꯏꯟꯐꯦꯛꯁꯟꯁꯦ ꯌꯥꯝ ꯇꯣꯏꯅ ꯇꯣꯏꯅ ꯇꯧꯏ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯁ꯭ꯃꯣꯀꯤꯡ ꯇꯧꯕꯁꯤꯗ ꯅꯠꯇꯅ ꯁꯦꯀꯦꯟ ꯍꯦꯟ ꯁ꯭ꯃꯣꯛ ꯑꯅ ꯃꯄꯥ ꯃꯃꯥꯁꯦ ꯁ꯭ꯃꯣꯀꯤꯡ ꯇꯧꯔꯒ ꯑꯉꯥꯡ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯁ꯭ꯃꯣꯛ ꯁꯤꯖꯤꯟꯅꯗꯕ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯗꯕ ꯃꯌꯥꯝꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯕꯦꯀꯣꯒꯤ ꯑꯩꯈꯣꯏ ꯁ꯭ꯃꯣꯀꯤꯡꯒꯤ ꯁꯥꯏꯠ ꯏꯐꯦꯛꯠꯁꯦ ꯑꯗꯨꯝ ꯐꯪꯍꯟꯕꯀꯣ ꯆꯦꯁ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯤ ꯏꯌꯔ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯤ ꯑꯉꯥꯡꯁꯤꯡꯗꯀꯣ ꯏꯌꯔ ꯏꯟꯐꯦꯛꯁꯟꯁꯨꯀꯣ ꯃꯩꯈꯨꯁꯤꯅꯀꯣ ꯃꯩꯈꯨꯁꯤꯅ ꯆꯪꯉꯒ ꯑꯉꯥꯡ ꯃꯆꯥ ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯀꯣ ꯏꯌꯔ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯤ ꯆꯦꯁ ꯏꯟꯐꯦꯛꯁꯟ ꯇꯧꯍꯜꯂꯤ ꯏꯚꯟ ꯑꯩꯈꯣꯏ ꯏꯟꯐꯦꯟꯠ ꯍꯥꯏꯔꯒ ꯀꯩꯒꯤ ꯏꯟꯐꯦꯟꯠ ꯗꯦꯠ ꯁꯤꯟꯗ꯭ꯔꯣꯝ ꯀꯣ ꯁꯗꯟ ꯏꯟꯐꯦꯟꯠ ꯗꯦꯠ ꯁꯤꯟꯗ꯭ꯔꯣꯝꯐꯥꯎ ꯇꯧꯍꯟꯕ ꯌꯥꯎꯋꯦꯕꯀꯣ ꯁꯤꯔꯤꯌꯁꯂꯤ ꯑꯩꯉꯣꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄꯗꯨꯅ ꯁꯦꯀꯦꯟ ꯍꯦꯟ ꯁ꯭ꯃꯣꯛꯁꯤꯁꯨ ꯌꯥꯝ ꯐꯠꯇꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯦ ꯋꯥꯔꯜꯗ ꯒ꯭ꯂꯣꯕꯦꯜꯂꯤ ꯍꯥꯏꯔꯦꯀꯣ ꯃꯣꯔ ꯗꯦꯟ 80 ꯂꯥꯛꯁꯦꯀꯣ ꯗꯥꯏ ꯗ꯭ꯌꯨ ꯇꯨ ꯇꯣꯕꯦꯀꯣ ꯌꯨꯁ ꯀꯣ more than 80 lakhs ꯒ꯭ꯂꯣꯕꯦꯜꯂꯤ ꯀꯣ ꯋꯥꯔꯜꯗ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ 13.5 ꯂꯥꯛꯁꯦ ꯑꯩꯈꯣꯏ ꯇꯣꯕꯦꯀꯣꯅ ꯁꯤꯍꯟꯕ ꯉꯥꯛꯇꯅꯦꯕ ꯆꯍꯤ ꯈꯨꯗꯤꯡ ꯑꯦꯅꯨꯋꯦꯜꯂꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ 1/3 of the cancer in India ko asi is associated with tobacco use. This have 1/3 ko 33% ne ko out of 100 tadi koi 33 se cancer myam se tobacco related ngata ne ba healthcare system da ko gi tobacco gi na kon ba laina na koi pik thana leiba ko na even healthcare burden healthcare system se burden mani the society da su amadi environmental effect yam leiba ko tobacco systematic habidi haksang natana akoi environment amadi economic da su economy da su koi sohon ba yamna kano to ba kiningai or ba posak amane ba ado doctor hojiki tobacco na maru oina sohalize hojiki doctor na habiba laina singje si myam je oire ado smoke smokeless ka karambana di hena sathibage smoking na akogi smoke sin de akogi percentage of cancer ka chemical compound yam phataba poisonous service masing hendi hele ko percentage hel haidar ko na smoking sin na tawrise akogi atai tai akogi pregnant women da haragana ko angang se akogi congenital defect ba popa yaw halli ko adagiri premature abortion guma tawba still birth kumba adagi fertility zo handa leba ko nupi nupagi nupi nupagi fertility have ngang popa ngambagi sang zo handa leba ko tobacco se even smoking is mainly ko aduga kogi chronic smoker da kogi smokers gangrene na ko ina surap thalak pade ko khong se kogi sidharak pa I utong phalak pade maton sum sidharak khong maton sum tumjalaga khong kak pa bo yoiba khongbi ka ani ko khongbi da ko de khong se saibu tang khaim kak pa bo leiba ko and burgess disease na masi hospital da khoi yam toin thengnare ko smoking se chronic smokers da sigi smoking sina kogi artery vessel man lumen man khuzalak pasina kogi e chen bai utong se phunjalak panna khongdon se e chen bangam da ko adagi dun maton sum sira kan edum maton se sira ban ko function dun kakha da ya dam na kam sasalak kan khong ka pho yawe ko habit smoking se matic harmful ba smokeless sina smokeless su harmless oi habit ya de ko sisus kogi oral cavities da cancer cause the holy oral cavity koi mouth cancer throat cancer laryngeal cancer cancer makhan cancer se cause the holy ba ana aduna habidi smoking no budi kitang henjaraga smokeless is not harmless ko koi na hajening mana koi na smokeless e harmless oi be khandana koi yamna paktak na koi manipur sai ba ko haini zarda ke se koi paktak na pi nupa mayam sai manipur de sa bai sang se dumatik wang smokeless yam chine sin nei ko smoking de smokeless ni hele ba do smokeless is not harmless ko sisu dum harmful oi na hajening e mayam de sin na duna ba kogi akoina masi akoina program sisu makha da akoina mayam de awareness time to time awareness bizai ko admaina to eduga tai laina da haragana kogi cancer mafang khodingi ko cancer ju dum loin cause to han bane ba smoking the smokeless so ado doctor hojiki smoke or smokeless masi je chahi kya muk charaga di or kyam toina charaga di hojiki laina mayam je orak pa ya bagi chance se kyam
ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯤ ꯈꯔꯗꯤ ꯃꯌꯥꯝ ꯆꯥꯔꯁꯨ ꯁ꯭ꯃꯣꯛ ꯇꯧꯔꯁꯨ ꯀꯦꯟꯁꯔ ꯅꯥꯗꯕꯁꯨ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨ ꯃꯥꯒꯤ ꯆꯥꯕꯩ ꯆꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯃꯁꯥꯒꯤ ꯀꯩꯅꯣ ꯁꯤꯟꯅꯕ ꯀꯨꯏꯅ ꯁꯤꯟꯅꯕ ꯌꯥꯝ ꯇꯣꯏꯅ ꯁꯤꯟꯅꯕ ꯀꯣ ꯍꯥꯏꯗꯤ frequency and number of years ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯗꯨꯝ ꯍꯦꯟ ꯇꯥꯝ ꯅꯠꯇ꯭ꯔꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔ ꯃꯇꯤꯛꯇꯤ ꯍꯛꯆꯥꯡꯗ ꯍꯥꯏꯕꯗꯤ ꯏꯐꯦꯛꯇꯨ ꯀꯦꯃꯤꯀꯦꯜꯗꯨ ꯔꯤꯂꯤꯁ ꯇꯧꯔ ꯃꯇꯨꯡꯗ ꯀꯣ ꯍꯥꯏꯕ ꯁ꯭ꯃꯣꯛꯇ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯣꯂꯦꯁ ꯇꯣꯕꯦꯀꯣꯗ ꯌꯥꯎꯔꯤꯕ ꯀꯦꯟꯁꯔ ꯀꯣꯖꯤꯡ ꯑꯦꯖꯦꯟꯁ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝꯗꯣ ꯔꯤꯂꯤꯁ ꯇꯧꯔꯛꯄꯗꯣꯏꯅ ꯇꯞꯅ ꯇꯞꯅ ꯇꯧꯔꯛꯇꯣꯏ ꯏꯐꯦꯛꯅꯤꯅ ꯁꯤ ꯂꯣꯡ ꯇꯔꯝ ꯄ꯭ꯔꯣꯁꯦꯁꯅꯤꯅꯀꯣ ꯃꯌꯥꯝꯁꯤꯅ ꯈꯪꯉꯝꯗꯕ ꯌꯥꯏꯑꯕꯀꯣ ꯕꯤꯀꯣꯁ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯩꯁꯤꯅ ꯍꯧꯖꯤꯛ ꯏꯐꯦꯛ ꯂꯥꯛꯀꯗꯧꯅꯦꯕ ꯈꯪꯉꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁ ꯂꯥꯛꯇꯣꯏꯅ ꯇꯞꯅ ꯂꯥꯛꯇꯣꯏꯅ ꯁꯤꯗꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯕ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯆꯥꯕ ꯃꯤꯗꯅ ꯈꯔ ꯊꯨꯅ ꯍꯥꯏꯗꯤ ꯂꯥꯏꯅꯥꯁꯦ ꯂꯥꯛꯀꯅꯦꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯩ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯕꯁꯦ ꯑꯗꯨꯗꯤ ꯆꯥꯕꯨ ꯆꯥꯔꯗꯤ ꯃꯥꯒꯤ ꯏꯐꯦꯛꯁꯤꯗꯤ ꯍꯧꯖꯤꯛꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯑꯗꯨꯝ ꯁꯣꯏꯗꯅ ꯑꯗꯨꯝ ꯈꯤꯇꯪ ꯊꯦꯡꯅꯔꯅꯤꯕ ꯆꯥꯕ ꯂꯦꯞꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯁꯨꯝ ꯆꯥꯔꯒ ꯁꯨꯝ ꯂꯦꯞꯇꯅ ꯁꯨꯝ ꯆꯥꯔꯛꯑꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯏꯐꯦꯛꯇꯤ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯏꯐꯦꯛꯇꯤ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯍꯥꯏꯕꯗꯤ ꯆꯍꯤꯗꯣ ꯁꯥꯡꯅ ꯆꯥꯔꯤ ꯃꯇꯤꯛ ꯌꯥꯝ ꯆꯥꯔꯤ ꯃꯇꯤꯛ ꯀꯣ ꯈꯤꯇꯪ ꯆꯥꯕ ꯌꯥꯝ ꯆꯥꯔꯤ ꯃꯇꯤꯛ ꯑꯦꯗꯤꯛꯁꯟ ꯂꯩꯕꯅꯤꯅ ꯋꯥꯟꯁ ꯆꯥꯕ ꯍꯧꯈ꯭ꯔꯒꯗꯤ ꯈꯒꯗꯤ ꯑꯗꯨꯝ ꯆꯥꯔꯅꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯏꯐꯦꯛꯁꯤꯗꯤ ꯑꯗꯨꯝ ꯇꯞꯅ ꯂꯥꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯌꯦꯡ ꯂꯥꯛꯇꯕꯅꯤꯅ ꯂꯥꯛꯇꯕꯩ ꯃꯥꯟꯕ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯨꯔꯨꯞ ꯊꯛꯄ ꯃꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯗꯀꯣ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯔꯤꯒꯨꯝꯕ ꯆꯨꯔꯨꯞ ꯀꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯣꯁꯄꯤꯇꯥꯜꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯖꯩꯀꯣ COPD ꯅ ꯀ꯭ꯔꯣꯅꯤꯛ ꯑꯣꯕꯁꯇ꯭ꯔꯛꯇꯤꯚ ꯂꯪ ꯗꯤꯖꯤꯁ ꯑꯅ ꯁꯤꯅ ꯑꯩꯈꯣই ꯂꯪꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯔ ꯍꯣꯟꯕꯩ ꯆꯥꯡ ꯍꯟꯊꯕꯀꯣ ꯍꯣꯁꯄꯤꯇꯥꯜ ꯑꯗꯩ ꯀ꯭ꯂꯤꯅꯤꯛꯇꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ NCD ꯀ꯭ꯂꯤꯅꯤꯛꯇꯀꯣ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁꯀꯤ ꯀ꯭ꯂꯤꯅꯤꯛ ꯃꯌꯥꯝꯁꯤꯗ ꯆꯨꯔꯨꯞ ꯁꯤꯖꯤꯟꯅꯕꯅ ꯃꯦꯟ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯃꯩꯈꯨ ꯁꯤꯖꯤꯟꯅꯕꯁꯤꯅ ꯑꯁꯤꯅ ꯑꯗꯨꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯅꯥꯁꯤ ꯂꯥꯛꯑꯀꯥꯟꯗ ꯂꯪ ꯀꯦꯄꯥꯁꯤꯇꯤ ꯍꯟꯊꯕ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯕ ꯃꯌꯥꯝ ꯂꯥꯛꯇꯅ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯇꯣꯛꯆꯔꯒꯦꯅ ꯂꯥꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯂꯥꯏꯅꯥꯗꯣ ꯂꯥꯛꯑꯀꯥꯟꯗ ꯃꯁꯤ ꯂꯣꯡ ꯇꯔꯝꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯏꯐꯦꯛ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯛꯇꯕꯩ ꯚꯣꯂꯨꯟꯇꯔꯤꯂꯤ ꯑꯗꯨꯝ ꯏꯐꯦꯛ ꯂꯥꯛꯇꯕ ꯃꯥꯟꯕ ꯋꯥꯅꯦꯕ ꯂꯥꯛꯇꯤ ꯁꯣꯏꯅ ꯂꯥꯛꯀꯅꯦꯕ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯀꯌꯥꯝ ꯉꯟꯅ ꯂꯥꯛꯄ ꯂꯥꯛꯇꯕ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯩ ꯆꯥꯡ ꯃꯥꯅ ꯀꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯃꯤꯒ ꯃꯤꯒꯗꯤ ꯃꯥꯟꯅꯗꯦꯅ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯂꯥꯛꯀꯅꯦꯅ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯇꯣꯕꯦꯀꯣ ꯄ꯭ꯔꯗꯛ ꯆꯥꯕꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯑꯣꯔ ꯅꯨꯄꯥꯗꯁꯨ ꯐꯔꯇꯤꯂꯤꯇꯤꯗꯁꯨ ꯑꯗꯨꯃꯥꯏꯅ ꯆꯩꯊꯦꯡ ꯄꯤ ꯍꯥꯏꯔꯦ ꯑꯗꯨ ꯗꯣꯛꯇꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯅꯨꯄꯤꯁꯤꯡ ꯀ꯭ꯋꯥ ꯌꯥꯝ ꯆꯥ ꯇꯥꯔꯒꯗꯤ ꯋꯨꯝ ꯀꯦꯟꯁꯔ ꯅꯥꯏ ꯈꯣꯠꯂꯤ ꯀꯥꯏ ꯍꯥꯏꯁꯦ ꯃꯁꯤꯁꯨ ꯑꯗꯨꯝ ꯆꯨꯝꯕ ꯖꯥꯠꯂꯥ ꯑꯗꯨꯁꯨ CS ꯁꯔꯚꯤꯁꯀ ꯑꯦꯁꯣꯁꯤꯌꯦꯠ ꯇꯧꯋꯦꯕꯀꯣ ꯁ꯭ꯃꯣꯛ ꯀꯩꯅꯣ ꯌꯥꯝ ꯁꯤꯖꯤꯟꯅꯔꯒꯗꯤꯀꯣ CS ꯁꯔꯚꯤꯁꯅ ꯑꯩꯈꯣꯏ ꯁꯔꯚꯤꯁꯁꯦꯀꯣ ꯑꯗꯨ ꯐꯔꯇꯤꯂꯤꯇꯤꯁꯨ ꯍꯟꯊꯍꯜꯂꯤ ꯀꯩ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯑꯣꯚꯨꯂꯦꯁꯟ ꯇꯧꯕꯩ ꯆꯥꯡꯁꯦ ꯍꯟꯊꯍꯜꯂꯦꯕ ꯑꯣꯀꯦ ꯑꯉꯥꯡ ꯄꯣꯛꯄꯩ ꯆꯥꯡꯁꯦ ꯍꯟꯊꯍꯜꯂꯦ ꯌꯥꯝ ꯁꯤꯖꯤꯟꯅꯔꯒꯗꯤꯀꯣ ꯑꯗꯨꯅ ꯅꯨꯄꯥꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯁ꯭ꯄꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯄꯥꯡꯒꯜ ꯁ꯭ꯄꯔꯝ ꯍꯟꯊꯍꯟꯕ ꯀꯥꯎꯟꯁꯨ ꯍꯟꯊꯍꯟꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯤ ꯌꯥꯝ ꯁꯤꯖꯤꯟꯅꯔꯒꯗꯤꯀꯣ ꯑꯗꯨ ꯆꯥꯡꯗꯣ ꯃꯤꯒ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯗ ꯈꯦꯠꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯇꯣꯏꯅ ꯏꯐꯦꯛꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯂꯥꯛꯑꯣꯏꯗꯤ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯗꯦꯕꯗꯨꯀꯣ ꯆꯥꯕꯒꯤ ꯆꯥꯡ ꯑꯗꯩ ꯀꯩꯅꯣꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯛꯆꯥꯡꯒꯤ ꯀꯩꯅꯣ ꯐꯤꯕꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒ ꯃꯥꯟꯅꯗꯕꯅꯤꯅ ꯏꯐꯦꯛꯇꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯌꯥꯝ ꯆꯥꯔꯒꯗꯤꯀꯣ ꯆꯍꯤ ꯀꯨꯏꯅ ꯆꯥꯔꯛꯄ ꯌꯥꯝ ꯆꯥꯔꯛꯄ ꯃꯤꯗꯗꯤ ꯏꯐꯦꯛꯁꯦ ꯑꯗꯨꯝ ꯂꯥꯛꯀꯅꯦꯅ ꯈꯜꯂꯦ ꯑꯗꯣ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯏꯟꯇꯣꯛꯁꯤꯀꯦꯟ ꯁꯤꯖꯤꯟꯅꯕꯁꯤ ꯁ꯭ꯄꯦꯁꯦꯜꯂꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯃꯇꯝꯗꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯦ ꯂꯩꯕꯅꯤꯅ ꯁ꯭ꯋꯥꯏꯁꯤꯗ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯕꯁꯤ ꯃꯁꯤꯁꯤꯅ ꯃꯥꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯗꯗꯤ ꯑꯩꯈꯣꯏ ꯏꯔꯥꯡ ꯂꯩꯕꯒꯤ ꯇꯦꯟꯁꯟ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯃꯥꯡꯒꯤ ꯗꯦꯇꯥꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯔꯟ ꯗꯦꯇꯥ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯟꯁ ꯑꯃ ꯍꯦꯟꯅ ꯋꯥꯡꯈꯠꯂꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯈꯟꯖꯩ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯗ ꯑꯍꯟꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯕꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯀ꯭ꯋꯥꯁꯦ ꯆꯥꯔꯒꯀꯣ ꯖꯔꯗꯥꯁꯦ ꯆꯥꯔꯒꯅ ꯍꯦꯟꯅ ꯄꯣꯊꯥꯏꯅ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯩꯀꯣ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯁꯤꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯥꯒꯤ ꯔꯤꯂꯤꯁ ꯇꯧꯔꯛꯄ ꯄꯣꯠꯁꯤꯅꯀꯣ ꯃꯥꯒꯤ ꯀꯦꯃꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯄꯣꯠꯁꯦ ꯅꯤꯀꯣꯇꯤꯟꯁꯤꯅ ꯈꯤꯇꯪ ꯉꯥꯏꯍꯥꯛꯇꯪ ꯁꯦꯟꯁ ꯑꯣꯐ ꯋꯦꯜꯕꯤꯡ ꯑꯃꯗꯤ ꯉꯥꯏꯍꯥꯛꯇꯪ ꯃꯣꯏ ꯔꯤꯂꯦꯛꯁ ꯇꯧꯕꯒꯤ ꯑꯃꯗꯤ ꯄꯤꯕꯒꯤ ꯀꯩꯅꯣ ꯂꯩꯕ ꯏꯐꯦꯛ ꯂꯩꯕ ꯑꯗꯨꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯗꯇꯥ ꯑꯩꯈꯣꯏꯒꯤ ꯒꯦꯠꯁ 2ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁ꯭ꯃꯣꯛꯂꯦꯁꯁꯦ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯄꯔꯁꯦꯟꯇꯦꯖ ꯁ꯭ꯃꯣꯛꯂꯦꯁ ꯁꯤꯖꯤꯟꯅꯕꯅ ꯍꯦꯜꯂꯦꯕꯀꯣ ꯒꯦꯁ 2ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯁꯦ ꯑꯍꯨꯝꯁꯨꯕ ꯂꯩꯕ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯗꯀꯣ ꯌꯥꯝ ꯋꯥꯡꯕ 55.1% ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯟꯒꯠꯂꯛꯄ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏ ꯈꯟꯅꯩꯀꯣ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗꯤ ꯗꯥꯇꯥꯁꯦ ꯑꯥꯎꯠ ꯑꯣꯏꯗꯕꯅꯤꯅ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯁꯤꯖꯤꯟꯅꯕꯗꯤ ꯁ꯭ꯃꯣꯛꯂꯦꯁꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯍꯦꯟꯒꯠꯂꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠ ꯈꯟꯖꯩꯌꯦꯕꯀꯣ ꯑꯗꯨꯁꯨ ꯗꯥꯇꯥꯁꯦ ꯋꯥꯟꯁ ꯒꯦꯠꯁ 3ꯒꯤ ꯁꯔꯚꯦꯁꯤ ꯍꯧꯔꯕꯅꯤꯅꯀꯣ ꯑꯗꯨ ꯗꯥꯇꯥꯁꯦ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯅꯦꯕ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯒꯦꯠꯁ 2ꯒꯤ ꯃꯅꯤꯄꯨꯔꯅ ꯑꯍꯨꯝꯁꯨꯕ ꯂꯩꯔꯦ ꯑꯍꯨꯝꯁꯨꯕꯗ ꯂꯩꯕ ꯐꯥꯔꯁꯠꯀ ꯁꯦꯀꯦꯟꯗꯤ ꯀꯔꯝꯕ ꯁ꯭ꯇꯦꯠ ꯐꯥꯔꯁꯅ ꯑꯣꯏꯕ ꯇ꯭ꯔꯤꯄꯨꯔꯥ ꯁꯦꯀꯦꯟꯅ ꯃꯤꯖꯣꯔꯥꯝ ꯀꯣ ꯑꯗꯨ ꯃꯅꯤꯄꯨꯔꯅ ꯍꯦꯟꯒꯠꯂꯛꯄ ꯌꯥꯕꯒꯤ ꯆꯥꯡꯕꯨꯗꯤ ꯂꯩ ꯑꯗꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯩꯈꯣꯏꯁꯨ ꯇꯣꯕꯦꯀꯣ ꯀꯟꯇ꯭ꯔꯣꯜꯁꯤꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯗ ꯑꯦꯋꯦꯔꯅꯦꯁ ꯄꯤꯗꯅꯀꯣ ꯇꯣꯕꯦꯀꯣꯁꯦ ꯁꯦꯟꯇꯔ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯔ ꯃꯌꯥꯝ ꯊꯝꯃꯤ ꯃꯌꯥꯝꯗꯁꯨ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗꯁꯨ ꯀꯣ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗꯁꯨ ꯑꯦꯋꯦꯔꯅꯦꯁ ꯃꯌꯥꯝ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ IAC ꯄꯣꯁꯇꯔꯗꯒꯤ ꯍꯣꯔꯗꯤꯡꯗꯒꯤꯀꯣ ꯄꯦꯝꯄ꯭ꯂꯦꯠꯇ ꯄꯤꯗꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯃꯐꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯗ ꯈꯪꯗꯕ ꯂꯩꯔꯒꯁꯨ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ
adi mafam da khara khangan mayan se paktakna khangna bana ko awareness pi na handana khona banina aduna counteract tawdra natraga khoi sa bai sang se ko socially accepted obese sine quite a man kanone ba socially accepted obese de mayam sanare se habide ko uje kano to matam da khoi socially accepted binda yam control to busang wai ba mayam sina masina kasu tawroi na khanba gi sari ne ba ko especially smokeless smoking si de kha mai khuni na khar suffocating abinna smoking si de khara kano tawai ba mayam sina khara khoi Manipur da smoking gi resna khara less hoy ba ko smokeless na wang eduna smokeless ne ba mainly khoi Manipur am hangala ka doise anwa si se khoi na awareness am pi base maru e na mayam dam khangan ba ba smokeless equally harmful as smoking anase ano doctor ziki tobacco sina bagi magi morbidity aduga magi mortality rate sidi kamai to na this ina morbidity mortality rate ase morbidity se khoi 33.3% cancer is associated 33.3% cancer in India associated with tobacco use is even cancer me am say India da level cancer me am say 1/3 say tobacco associated ne tobacco na nomadic cancer se kyam cause to han ge se si data ne ko khoi ICMR data ma tung ne ko khoi se khoi ne tak no to na te panna adu khoi gi India da so 13.5 lakh Indians die annually due to tobacco use ko aduna tobacco na sin mi se khoi yam du ma de gyam me ba ko aduna si tobacco se khoi gi pra khoi gi public health issue of India da na khoi gi tobacco free youth campaign na India government na ko si strengthen taw na ba ma si program strengthen taw na ba youth campaign si last year ko 2023 May da launch taw ki ba campaign si khoi gi handak si ba mang se gi de khoi kano taw bun na khoi ma ba na yaudre handak ki di tobacco free youth campaign 2.0 se 2.0 si handak khoi October 1st da honorable Minister Helen Fenwick launch taw bi ki khoi zik wishal e ko November 24 sida loi ke domne dum extend tor ko yadi hai ko campaigns na ko na pak tak na ko gi sin da na ban holding the na ko gi awareness bi na ko sigi da mak ta ko campaign se tawri se habiti to bai ko use se ko public health issue oi re ba habiti to bai ko causes so many diseases ko so many cancers ko adu mayam se dum still people are taking tobacco ko masi control to no ba na and programs to strengthen to na ba na tobacco free campaign and youth in the kind of focus to have youth in they are going to pillars of the future generation of God angang sing na bagi changse angang sing na once in agradi ko ko youth focus to is angang sing once in agradi is going to be lifelong addiction tendency ang wang ko and the youth sing the addiction habit addiction do once the angang sing sin agradi moi lifelong agradi ko gi future ko gi productive productive ko gi state ki natra country gi ko gi hayang wai chaw saw ka da ba thabak tar ka da ba ko kan tar ka da mi myams na nara lek ga di productivity handara kani ka gi khunai sakhat pa the state country sakhat pa handara ka doina mainly ko youth focus tar ise youth sing da hana tobacco se ko sin da na ba mod awareness pi raga magi to stop the initiation of tobacco use dagi doctor Manipur zu the educational institution gi mogi certain radius ki manung da di sigumba products yoloi da bani hai adui tar ga su dum akhoina dum yeng ba matam da dum yon ba zum thengna ba hai ba tare athing ba kya lai ra su section section 6B of the Cigarettes and Tobacco Products Act matung na 100 yards of education institute se khoi gi tobacco product yon gan hai ba ne ba amadi tobacco school gi premises manung da sin bi da ba admain taw na khoi school campaigns hoji yam tawri ba ko everywhere in the district of Manipur ko adu khoi mamang handak ki di khoi chalan khra ka ko 6B da khoi the 4 section 4 smoking in public place ki ko adu ki khoi 2500 rupees samde khoi policing ka Imphal West team ga ko Imphal West ki police ka Imphal West ki district tobacco control cell team ga taroga khoi khas fine collection di khra tawe ko 2500 rupees sum collect tawe aduna maina khoi se hoji khoi tawna ba or kano to bune do kelan ga khoi yon na ba na khoi angkan yellow line ga gi e ko yellow lines the 100 yards manung da khoi yon bi ga no na school mi am khoi tobacco free school declare to na ba na khoi school campaign mayam to re ba ko handa ki tha man su mamangi de khoi irang le bin na pam pan to ma udre adu khoi hujek tobacco free school declare to ba ya ba school khara di lai re khoi ni khanjai adu ga khoi gi handa ki enforcement drive se sat pe khoi mapum pan sat bangam dare ba andak sahi lo selak handa ki matha manis di ka situations in azu adu doctor ki si activity mi am je NTCP NHM Manipur na pakhatli adu doctor de khangjaning ba je police ka ju khusam dar ga mai pakhali adu main power je matik chana leibra program sigi makha da aduga haidi
ꯃꯤꯁꯦ ꯑꯌꯥꯝꯕꯅ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯑꯗꯨꯝ ꯈꯨꯠꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯁꯨ ꯑꯗꯨꯝ ꯁ꯭ꯃꯣꯀꯤꯡ ꯇꯧꯕ ꯑꯣꯔ ꯁ꯭ꯃꯣꯛꯂꯦꯁ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯁꯨ ꯑꯗꯨꯝ ꯃꯁꯥꯁꯨ ꯑꯗꯨꯝ ꯌꯥꯎꯖꯕ ꯑꯣꯏꯕꯅ ꯁꯨꯝ ꯆꯦꯂꯦꯟꯖꯤꯡ ꯈꯔ ꯑꯣꯏꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯥꯏ ꯄꯥꯛꯅ ꯅꯦꯁꯅꯦꯜ ꯄꯥꯡꯊꯣꯛꯅꯕ ꯇꯣꯕꯦꯀꯣ ꯍꯣꯠꯅꯕꯗ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ ꯄꯥꯛꯇꯛꯅ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯩꯕꯀꯣ ꯇꯣꯕꯦꯀꯣꯁꯦꯀꯣ ꯏꯚꯟ ꯈꯔ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔꯁꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯎꯋꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯄꯨꯂꯤꯁ ꯃꯣꯏꯗ ꯄꯔꯁꯅꯦꯜꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯄꯨꯂꯤꯁ ꯌꯥꯎꯔꯝꯗꯣꯏꯅꯤ ꯄꯔꯁꯅꯦꯜꯁꯨ ꯈꯔꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯅꯕ ꯃꯁꯥ ꯃꯁꯥ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯔꯒꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯚꯟ ꯃꯣꯏ ꯃꯁꯥꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯍꯜꯂꯒ ꯁꯤꯖꯤꯟꯅꯗꯅꯕꯅ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯁꯣꯁꯤꯌꯦꯜ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏꯁꯨ ꯑꯦꯗꯚꯥꯏꯁ ꯇꯧꯋꯤꯀꯣ ꯑꯗꯨ ꯀ꯭ꯋꯤꯠ ꯇꯧꯈꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤꯀꯣ ꯃꯁꯥꯅ ꯐꯠꯇꯦ ꯈꯪꯗꯅꯀꯣ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯂꯩꯈꯤꯗ ꯍꯥꯏꯔꯦꯀꯣ ꯑꯩꯈꯣꯏ ꯆꯠꯅꯕꯤꯁꯤꯅ ꯑꯅꯝꯕꯅꯦꯕ ꯀꯩꯁꯨ ꯁ꯭ꯃꯣꯛꯂꯦꯁꯁꯦ ꯃꯦꯟꯂꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤ ꯑꯥꯔ ꯑꯥꯏꯒꯨꯝꯕ ꯀꯣ ꯄꯟꯆꯥꯌꯠ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯋꯥꯔꯀꯔꯁ ꯃꯌꯥꯝ ꯑꯗꯒꯤ ꯑꯁꯥ ꯑꯪꯒꯟꯋꯥꯗꯤ ꯃꯌꯥꯝꯁꯤꯁꯨ ꯃꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯗꯅꯀꯣ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯗ꯭ꯔꯒ ꯑꯃꯗꯤ ꯇꯣꯕꯦꯀꯣꯒꯤ ꯆꯥꯕꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯦ ꯃꯣꯏꯗꯨ ꯁꯟꯗꯣꯛꯅꯕꯅ ꯑꯩꯈꯣꯏꯅ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯦꯋꯦꯔꯅꯦꯁ ꯄꯤꯔꯤꯁꯦ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯗ ꯇꯧꯅꯕꯅꯀꯣ ꯍꯥꯏꯕꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯀꯩꯅꯣꯒ ꯑꯦꯋꯦꯔꯅꯦꯁ ꯄꯤꯕꯅ ꯌꯥꯗꯕꯅꯤꯀꯣ ꯃꯦꯟꯂꯤ ꯒ꯭ꯔꯥꯁꯔꯨꯠ ꯂꯦꯚꯦꯜꯁꯦ ꯃꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯆꯠꯂꯒ ꯁꯤ ꯑꯩꯆ ꯑꯣ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯑꯪꯒꯟꯋꯥꯗꯤ ꯋꯥꯔꯀꯔꯁꯤꯡꯅ ꯄꯤꯔꯒꯀꯣ ꯌꯨꯝ ꯌꯨꯝꯗ ꯆꯠꯄ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯋꯥꯏꯠ ꯁ꯭ꯄ꯭ꯔꯦꯗ ꯑꯣꯐ ꯅꯣꯂꯦꯖ ꯄꯤꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯦꯝꯄ꯭ꯂꯦꯠꯀꯨꯝꯕ ꯄꯤꯅ ꯄꯣꯁꯇꯔꯒꯨꯝꯕ ꯀꯩꯅꯣ ꯌꯦꯟꯊꯣꯛꯍꯜꯂꯒ ꯄꯣꯁꯇꯔ ꯀꯦꯝꯄꯦꯟ ꯇꯧꯍꯜꯂꯤ ꯄꯦꯝꯄ꯭ꯂꯦꯠ ꯌꯦꯜꯍꯜꯂꯤꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯗꯣꯛꯇꯔ ꯇꯧꯅ ꯁꯤꯒꯨꯝꯕ ꯔꯣꯜ ꯃꯣꯗꯦꯜ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯑꯣꯔ ꯚꯣꯂunteers ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯑꯣꯔ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯁꯦ ꯃꯥꯒꯤ ꯃꯦꯟ ꯄꯥꯋꯔꯁꯦ ꯋꯥꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯃꯦꯟ ꯇꯧꯕ ꯄꯥꯋꯔꯁꯦ ꯑꯩꯈꯣꯏꯁꯦ ꯇꯣꯕꯦꯀꯣ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯦꯟ ꯄꯥꯋꯔꯕꯨꯗꯤ ꯈꯔ ꯋꯥꯠꯂꯤ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯟ ꯄꯥꯋꯔ ꯍꯦꯟꯒꯠꯅꯕꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯔꯤꯕꯀꯣ ꯑꯩꯈꯣꯏꯗꯨ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅꯀꯣ ꯇꯣꯕꯦꯀꯣ ꯏꯠꯁꯦꯜ ꯏꯁ ꯑꯟꯗꯔ ꯗ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅ ꯑꯩꯈꯣꯏꯅ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯑꯔꯩꯕ ꯁ꯭ꯇꯥꯐ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯀꯣ ꯑꯔꯩ ꯑꯔꯩꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁ꯭ꯇꯥꯐꯇ ꯁꯤꯖꯤꯟꯅꯔꯒ ꯃꯦꯟ ꯄꯥꯋꯔꯁꯦ ꯔꯦꯁꯅꯦꯂꯥꯏꯁ ꯇꯧꯅꯕꯀꯣ ꯑꯔꯩꯕ ꯁ꯭ꯇꯥꯐꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯩꯕ ꯀꯥꯎꯟꯁꯤꯂꯔ ꯃꯁꯤꯡ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯔ ꯌꯥꯝ ꯂꯩꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯅꯦꯁꯅꯦꯜ ꯍꯦꯜꯊꯀꯤ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯃꯦꯟꯇꯦꯜ ꯍꯦꯜꯊ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯂꯩ ꯑꯦꯟ ꯁꯤ ꯗꯤ ꯃꯈꯥꯗ ꯑꯗꯒꯤ ꯃꯌꯥꯝ ꯂꯩꯅꯀꯣ ꯑꯗꯒꯤ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏꯗ ꯃꯣꯏ ꯀꯥꯎꯟꯁꯤꯂꯔ ꯃꯌꯥꯝꯁꯦ ꯃꯣꯏ ꯀ꯭ꯂꯤꯅꯤꯀꯦꯜ ꯁꯥꯏꯀꯣꯂꯣꯖꯤꯁ ꯀꯥꯎꯟꯁꯤꯂꯔ ꯈꯪꯗꯦ ꯑꯔꯩꯕꯁꯤꯡꯁꯦ ꯂꯩꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯗꯤ ꯑꯩꯈꯣꯏꯅꯅꯦ ꯁꯤꯖꯤꯟꯅꯩꯕ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯑꯔꯩꯕ ꯗꯤꯁꯇ꯭ꯔꯤꯛꯇꯨꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯕꯅꯤꯅ ꯑꯦꯟ ꯗꯤ ꯁꯤ ꯄꯤ ꯅꯦꯁꯅꯦꯜ ꯇꯣꯕꯦꯀꯣ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯦꯟ ꯁꯤ ꯗꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯟꯇꯥꯏꯇꯤ ꯍꯥꯏꯕꯗꯤ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯂꯧ ꯌꯥꯗꯕꯅꯤ나 ꯑꯔꯩꯕ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯌꯨꯅ ꯑꯥꯔꯗꯔ ꯏꯟꯁꯇ꯭ꯔꯛꯁꯟ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯑꯔꯩꯕ ꯁ꯭ꯇꯥꯐꯇꯣ ꯑꯦꯟ ꯗꯤ ꯁꯤ ꯄꯤꯒꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤ ꯌꯥꯝꯗꯦꯕꯀꯣ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯦꯟꯒꯠꯅꯕꯗꯤ ꯍꯣꯠꯅꯔꯤꯕꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯣꯖꯜ ꯊꯥꯔꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯁ꯭ꯇꯥꯐ ꯈꯔ ꯌꯥꯝ ꯊꯝꯕꯤꯌꯨ ꯁ꯭ꯇꯥꯐ ꯋꯥꯠꯄꯁꯦ ꯌꯥꯝ ꯋꯥꯏꯌꯦꯅ ꯑꯗꯩꯗ ꯃꯣꯏꯅ ꯑꯗꯣ ꯁ꯭ꯇꯥꯐꯇꯣ ꯑꯩꯈꯣꯏ ꯍꯥꯞꯅꯕ ꯑꯗꯨꯝ ꯇꯧꯒꯦ ꯑꯗꯨꯁꯨ ꯑꯔꯩꯕ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯁ꯭ꯇꯥꯐꯁꯦ ꯑꯔꯩꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤꯕꯨꯗꯤ ꯂꯥꯛꯇ꯭ꯔꯤꯕꯅ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯁ꯭ꯇꯥꯐ ꯑꯗꯒꯤꯗꯤ ꯑꯇꯩ ꯑꯇꯩ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯥꯎꯟꯁꯤꯂꯔ ꯑꯔꯩꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯇꯣꯕꯦꯀꯣ ꯁꯦꯟꯇꯔꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯥꯎꯟꯁꯤꯂꯤꯡ ꯄꯤꯔꯒ ꯑꯗꯣ ꯗꯣꯛꯇꯔ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯁꯤꯖꯤꯟꯅꯩꯕ ꯇꯣꯕꯦꯀꯣ ꯁꯤꯁꯦꯁꯟ ꯁꯦꯟꯇꯔꯁꯦ ꯃꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯏꯅꯃꯛꯇ ꯂꯩꯔꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯜꯗꯗꯤ ꯀꯥꯏꯗ ꯂꯩꯕꯒꯦ ꯑꯗꯨꯒ ꯃꯁꯤꯗ ꯄꯤꯔꯤꯕ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯇ꯭ꯔꯤꯠꯃꯦꯟ ꯐꯦꯁꯤꯂꯤꯇꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯂꯩꯕꯒꯦ ꯈꯔ ꯊꯝꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯇꯣꯕꯦꯀꯣ ꯀꯟꯇ꯭ꯔꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯟ ꯑꯩꯆ ꯑꯦꯝ ꯃꯅꯤꯄꯨꯔ ꯃꯈꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯕꯦꯀꯣ ꯁꯤꯖꯟ ꯁꯦꯟꯇꯔꯁꯦ ꯗꯤꯁꯇ꯭ꯔꯤꯛ 10ꯗ ꯂꯩꯔꯦꯕꯀꯣ ꯏꯝꯐꯥꯜ ꯋꯦꯁꯇꯔꯟꯅ ꯑꯩꯈꯣꯏꯒꯤ ꯁꯤ ꯑꯩꯆ ꯁꯤ ꯁꯦꯛꯃꯥꯏꯗ ꯏꯁꯀꯤ ꯑꯣꯏꯅ ꯌꯨ ꯄꯤ ꯑꯩꯆ ꯁꯤ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯑꯗꯨꯒ ꯊꯧꯕꯥꯜꯒꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯊꯧꯕꯥꯜꯗ ꯕꯤꯁꯦꯝꯄꯨꯔꯒꯤꯅ ꯁꯤ ꯑꯩꯆ ꯁꯤ ꯅꯝꯕꯣꯜꯗ ꯑꯗꯨ ꯀꯛꯆꯤꯡꯒꯤꯅ ꯁꯤ ꯑꯩꯆ ꯁꯤ ꯀꯛꯆꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯒꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯎꯈ꯭ꯔꯨꯜ ꯆꯥꯟꯗꯦꯜꯒꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯑꯗꯨꯒ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯃꯦꯡꯂꯣꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯅꯣꯅꯦꯒꯤ ꯑꯃꯒ ꯀꯩꯅꯣꯒꯤ ꯖꯤꯔꯤꯕꯥꯝꯗ ꯑꯩꯈꯣꯏ ꯍꯥꯡꯅꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯣꯖꯦꯜꯗꯤ ꯊꯥꯔꯤꯕꯀꯣ ꯃꯦꯟ ꯄꯥꯋꯔ ꯋꯥꯠꯂꯁꯨ ꯑꯩꯈꯣꯏꯅ ꯑꯔꯩꯕ ꯃꯦꯟ ꯄꯥꯋꯔ ꯑꯦꯟ ꯁꯤ ꯗꯤꯒꯤ ꯃꯦꯟ ꯄꯥꯋꯔ ꯑꯔꯩꯕ ꯁ꯭ꯇꯥꯐꯇꯨꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯝ ꯃꯇꯤꯛ ꯆꯥꯅ ꯄꯤꯖꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛ ꯂꯩꯇꯦꯅ ꯑꯩꯈꯣꯏꯗꯤ ꯍꯥꯡꯗꯕ ꯌꯥꯗꯕꯅꯤꯅꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕꯅꯤꯅ ꯍꯥꯡꯅꯕ ꯑꯩꯈꯣꯏꯅ ꯁ꯭ꯇꯥꯐ ꯑꯔꯩꯕ ꯍꯣꯁꯄꯤꯇꯥꯜ ꯂꯩꯕ ꯁ꯭ꯇꯥꯐꯇꯣ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯇ꯭ꯔꯦꯅꯤꯡ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯔꯩꯕ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯁ꯭ꯇꯥꯐ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯔꯩꯕ ꯁ꯭ꯇꯥꯐꯇꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯔꯩꯕ ꯁ꯭ꯇꯥꯐꯇꯨꯅ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯥꯏꯗꯔ ꯅꯔꯁ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯥꯎꯟꯁꯤꯂꯔ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯦ ꯑꯦꯟ ꯑꯦꯝ ꯑꯣꯏꯔꯒꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯔꯒ ꯀꯥꯎꯟꯁꯤꯂꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ
ado khoi district nodal officer mam identify to district mam gi ko district nodal officer siga khoi coordinate tawnaraga khoi training counseling kamai pi dene training piraga ado khoi nicotine replacement therapy items ko masi khoi nicotine gum amadi patch ta leba ko transdermal gum patch sina ne cha kana chewing gum gi type chewing gum gi type adu gi dose khoi gi tongana khoi treatment gi leba adu gi char ama semaga kamai treatment tawdoino na khoi gi expert ko ro khoi training toy ba handak ki khoi dak training ama loi kare ko mamang sei bi khoi kno ta hodre mamang mang this training dum tawai handak ki khoi refresher training ama toy ba sei khuding khoi training hai bi staff sa no no hong mun na ko hai bi transfer person sak bi yawe de gi mi si kno tong na bi yawe na khoi na refresher training sei khuding um tawe ba adu khoi online training khoi gi adagi khoi gi nimhans gi mo online training su dum gi adu gi khoi facilities online yaujaning asu khoi na dum group to share to moi online yaujaba sum yai khoi physical training khoi state level sum tawi do hojiki hariba gum adagi patches kumbase masina taba atopa injection ka pokot pa dugum basu leibra kamai adu badi leite khoi gi nicotine replacement therapy items se gum ge patches ka se khoi gi khoi state government ne khoi TCC tarasi da khoi free da bizai ba free da adudi karamba makhalgi patient haigadra like isigi facilities je fangjagi hadi kamaina process se kamaina lakani khoi koi to ba center myam si ne moina la ani na ko counseling ka tawrani counseling sina moina akoi tasengna lepagi na khoi sapsana khoi khanbado I think just for casually la man na taba kan pra confirm to khoi kano like questionnaire ka sam lai ba ko anu magi fill up to ga do patient myam sina ko mai cam at committed ore ka na khoi format lai ba de fill up to rani mai data enter to ani once moina mind se map to moi sa roina me to ko kam ko do khoi health care provider lai counselor or khoi lai ba staff myam do khoi counselor support pi daga pau phong na ga contact ka tong na ga hidak se mathang course pi do ne ba ko mai course se duration se kyamuk ti sang sang edum khara koi patch ka no ga mana de ba aduna khoi gi aduna adu sang man na khoi gi keno se maro ka tok tok ki bas yaw na aduna contact number long na ra ga yam na kanoi da mi do dedicated with the khoi ne pi de ba ko aduna sang man duration se khara sang e ba ko do masigi gum aduga magi patches se mai gi su side effect ti labor side effects se thudona leite na khanse kaino ha ba khoi kitang giddiness kum nausea gum ba khoi haina da ba kha taw ba se ko nausea gum uning taw ba khoi medicine nicotine replacement therapy ne nicotine se ni khoi nicotine mana ba hidak ne ba ko okay aduna khoi se fra khoi haksang da sokane de leite ba ko nicotine khoi cravings lak ba ko nicotine saning ba sa ba le pa kan khoi im saning pa do mane mang sa pa do adu gi effect to counteract to na ba hidak ne ba ana haksang na sokato di khoi hinda ni pibidi kitang adu pibidi yaru na ko aduna khoi sinarga patch na budi mayam na mayan prefer to ko patch na transdermal patch na smoking da kadiam phaye na ko gum sina khoi gi dose kha sa yam na ko adu gum prefer to yawi adu counseling da nam phagi sum yawi ko masigi hidak singje doctor hojiki TCC na tabida adum atopa pharmacy da sum phangbra magi phange de khoi TCC na khoi na free to pipa pharmacy de ki am tang ba oh magi maman my price the transdermal patch ka sam tang ba pa da khoi chen su phang de ba khoi ade procure to ga ya process se khai ta phang de ba even khoi gi medical college ni TCC han ka rims kum ba moi de su phang moi gi di phang de ba moi di once just counseling ka ta ne ba khoi ni hidak se khoi gi state government gi de ne ba lai se and of the hidak se am tang ba ko yam se tang patch ka sam tang adu over the counter khoi gi pharmacy gu de am tang adu ga khoi gi adu na tana khoi spirometer khoi lung function test tong na ba lung capacity khoi lung se kam function tong ami kai na adu masum tham me ko TCC da oh smoke geyser na ko carbon monoxide level test tong na ba khoi lung se khoi haksang se kam lung se ma pang kam sondare kai na ko habitri yeng ga mi se dum khai tare pakhatana dum khoi gi toksare habis yoy ko didak sa da na counseling to to ki zum yoy ko yam kana sa da ga di ko and that counseling se khoi different forms of counseling moi yam lei ko se khoi counselors na khoi na counseling de phag jaw na counseling se hana once tawraga di hidak counseling is the first mandatory or the hidak counseling to to ya de habe khangbam sange ka du bagi lep to no kamai lepino lepino nang nasa na kai doni kai na phajana ngangna bari chanabam sange be ma koi TCC sing da patient de phajana dum la e ado doctor hojiki you thakpa sing gi damak di alcohol anonymous group kai na ga leiraga moi meeting ga phamdana ko na ado khoi cinema western movies ga din mane yam thengnei dana ko ado hojiki su tobacco chaba sing ai tokcharage haina lakpa moi masen ju support pinal na ba ade counselor ga yaw ga smaina
meeting ga famba khotpa or once in a week kumba sum moral support kuma pinabagi adugumagi su program sida yaubra kamai tawge ꯑꯗꯨꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥꯏꯁꯨ ꯐꯥꯎꯗꯦ ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯦ ꯑꯗꯨ ꯑꯩꯈꯣꯏ ꯌꯥꯎꯕ ꯌꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯁꯨ ꯌꯥꯝꯅ innovative practice-ꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ mainly ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯁꯦ tuberculosis centerꯁꯤꯡꯗ patient-ꯁꯤꯡꯒ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯝꯃꯤꯁꯦ ꯑꯁꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯦ lakpai changji ꯂꯥꯛꯄꯩ ꯆꯥꯡꯁꯦ ꯑꯗꯨꯝ ꯋꯥꯡꯉꯦꯀꯣ ꯍꯧꯖꯤꯛ ꯑꯦꯋꯦꯔꯅꯦꯁ wangba ꯄꯤꯔꯒꯅ okay ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯝ ꯃꯐꯝꯁꯦ ꯌꯥꯝꯗꯕꯁꯦ ꯁꯦꯟꯇꯔꯁꯤꯡꯁꯦ ꯃꯐꯝꯁꯦ ꯌꯥꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯡꯕꯗꯤ ꯉꯝꯗꯦꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯇꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯃꯣꯛ ꯂꯥꯏꯖꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯁꯦ ꯄꯣꯠꯁꯤꯡꯁꯨ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯃꯝꯇꯪ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯊꯣꯛꯄꯅꯤꯅꯀꯣ ꯑꯦꯁ ado ꯄꯔ Imphal West ki ju sikmai CHC do ꯁꯦꯡꯃꯥꯏ leibanina ꯁꯤꯁꯤꯗ khaju ꯂꯩꯕꯀꯣ thapa ꯂꯥꯞꯄꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯈꯔ ꯊꯝꯕꯤꯔꯗꯤ ꯈꯣꯠꯇ꯭ꯔꯤ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯂꯤꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯃꯌꯥꯝꯁꯤꯗ ꯄꯤꯅꯕꯗꯤ ꯑꯩꯈꯣꯏꯅ ꯈꯟꯅꯩꯕꯀꯣ ꯍꯥꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯈꯤꯕꯅꯗ ꯍꯥꯡꯈꯤꯕꯅꯦꯕꯀꯣ ꯍꯤꯗꯥꯛꯇꯗ ꯐꯪꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯦड ꯑꯣꯏꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯌꯥꯎꯋꯦ ꯀꯩꯅꯣ ꯇꯣꯛꯅꯤꯡꯕ ꯃꯤꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯋꯥꯅꯤ ꯀꯨꯏꯅ ꯆꯨꯔꯨꯕꯦꯔꯤ ꯁꯤꯖꯤꯟꯅꯔꯛꯄ ꯍꯛꯆꯥꯡꯗ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤ ꯃꯣꯏꯗꯤ ꯇꯣꯛꯅꯤꯡꯉꯦꯕ NCDꯒꯤ ꯄꯦꯁꯦꯟ ꯃꯦꯟꯂꯤ NCD ꯀ꯭ꯂꯤꯅꯤꯛꯇ ꯂꯥꯛꯄꯀꯣ ꯍꯥꯏꯗꯤ NCD ꯀ꯭ꯂꯤꯅꯤꯛ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯅꯟ ꯀꯝꯃ꯭ꯌꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁ ꯅꯥꯔꯕ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯅꯥꯕ ꯂꯪꯁ ꯅꯥꯕꯁꯤꯡꯁꯤꯗꯤ ꯃꯥꯁꯤ ꯃꯦꯟ ꯀꯣꯁꯁꯦ ꯑꯗꯨꯝ ꯍꯦꯛꯇ ꯁ꯭ꯃꯣꯀꯤꯡ tobacco ꯅꯠꯇ꯭ꯔꯒ amba ꯁ꯭ꯃꯣꯛꯂꯦꯁꯁꯦ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯃꯣꯏꯁꯦ ꯇꯣꯛꯅꯤꯡꯕꯁꯤꯡꯁꯦ ꯁꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯟꯂꯤ ꯊꯝꯃꯤꯁꯦ ꯏꯝꯐꯥꯜ ꯋꯦꯁꯀꯤꯅ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯂꯩꯇꯕꯅ CHC ꯁꯦꯡꯃꯥꯏꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗꯣ ꯈꯔ ꯂꯣꯀꯦꯁꯟꯗꯣ ꯃꯐꯝ ꯆꯥꯕ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯗꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯀꯥ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯣꯏ ꯀꯩꯅꯣꯗꯣ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯒꯤ ꯇꯧꯕꯒꯤ ꯊꯝꯈꯤꯕꯅꯦꯕ ꯑꯅꯛꯄꯗ ꯑꯇꯩ ꯂꯩꯈꯤꯗꯕ adai doctor hojik akoina tobacco product ki magi harmful phattaba je si laina je si leire khole habagi adum public ta kitang aki tujung ba phaun gadabagi moong da di campaign mi am chathare ado doctor dai khangjaning baje nakala marom da tobacco sina dabi da haksang je kyam nungai bage adagi positive magi sina dabagi benefit rom da zu maina positive impetus piba adukumba awareness campaign su chathaba je mathau tai khanbibra ꯍꯣꯏ ꯌꯥꯏ ꯑꯗꯨꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯊꯧ ꯇꯥꯏꯅ ꯈꯜꯂꯦ ꯃꯦꯟꯂꯤ ꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯗꯕ ꯃꯤꯁꯤꯅ ꯃꯁꯥꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯀꯌꯥꯝ ꯍꯦꯜꯗꯤ ꯑꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯝꯃꯒ ꯇꯣꯛꯈꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯅ ꯈꯟꯕꯗꯣ ꯍꯥꯏꯗꯤ moi ꯃꯦꯟꯂꯤ testimony ꯑꯩꯈꯣꯏꯒꯤ kumba ꯃꯣꯏ hainba ꯇꯦꯁꯇꯤꯃꯅꯤꯗꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯃꯗꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗꯗꯤ ꯔꯦꯗꯤꯑꯣꯗ ꯂꯧꯈ꯭ꯔꯦ ꯑꯩꯈꯣꯏ ꯁ꯭ꯃꯣꯀꯔ ꯑꯃ ꯀꯣ ꯇ꯭ꯔꯥꯟꯁꯗꯔꯃꯜ ꯄꯦꯁ ꯁꯤꯖꯤꯟꯅꯈꯤꯕꯗꯤ ꯃꯥꯁꯦ ꯐꯈꯤꯕꯒꯤ ꯑꯩꯈꯣই ꯇꯦꯁꯇꯤꯃꯅꯤ ꯑꯃꯗꯤ ꯂꯧꯈꯤꯕ ꯂꯩꯕꯀꯣ ꯃꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄꯗꯣ ꯍꯥꯏꯕꯗꯤ ꯃꯥ ꯁꯣꯔ ꯍꯣꯟꯕ ꯋꯥꯕ ꯈꯣꯠꯄ ꯁ꯭ꯃꯣꯀꯤꯡ ꯒ꯭ꯔꯦꯁ ꯁꯤꯖꯤꯟꯅꯕꯗꯤ ꯇꯧꯕꯗꯒꯤ ꯃꯥ ꯇꯣꯛꯆꯔꯒꯦꯅ ꯂꯥꯛꯄꯅꯦ ꯄꯦꯁ ꯁꯤꯖꯤꯟꯅꯕꯗꯤ ꯐꯈꯤꯕꯒꯤ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯒ ꯐꯣꯡꯗꯣꯛꯑꯝꯃꯦꯀꯣ ꯑꯗꯨꯝꯕꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯣꯛꯑ ꯃꯇꯨꯡꯗ ꯃꯁꯥꯗ ꯅꯨꯡꯉꯥꯏꯔꯛꯄꯁꯦ ꯑꯗꯨꯗꯨꯅ ꯈꯔ ꯍꯦꯟꯅ ꯃꯌꯥꯝꯅ ꯃꯣꯇꯤꯚꯦꯠ ꯇꯧꯒꯗ꯭ꯔꯥꯅ ꯈꯜꯂꯦ positive from the oina ꯄꯣꯖꯤꯇꯤꯚ ꯑꯝꯗꯀꯣ ꯑꯗꯨꯅ ꯍꯥꯏꯁꯦ ꯇꯣꯛꯅꯤꯡꯅꯕꯀꯣ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯕꯥꯀꯣꯁꯦ ꯁꯤꯖꯤꯟꯅꯔꯝꯕꯁꯨ ꯀ꯭ꯋꯤꯠ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯠ ꯇꯧꯕꯗꯣ ꯃꯣꯏꯅ ꯍꯥꯏꯕꯗꯤ ꯁꯤꯖꯤꯟꯅꯔ ꯃꯤꯅꯗꯤ ꯈꯪꯉꯤꯅꯀꯣ ꯁꯤꯖꯤꯟꯅꯗꯕ ꯃꯤꯅꯗꯤ ꯀꯌꯥ ꯈꯪꯉꯣꯏ ꯁꯤꯖꯤꯟꯅꯔ ꯃꯤꯅ ꯁꯤꯖꯤꯟꯅꯕꯒ ꯁꯤꯖꯤꯟꯅꯗꯕ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯒꯦꯁꯦ ꯑꯗꯨꯅ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯦ ꯍꯦꯟꯅ ꯀꯟꯚꯤꯟꯁꯤꯡ ꯑꯣꯏꯒꯗ꯭ꯔꯥꯅ ꯈꯟꯖꯩ yam nungai doctor duga any upcoming project sahi budi loisalakle adu hadak sahi loirakpa or beginning of next year program sigi makhada Manipur da kari kari upcoming project ti leibage ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯦꯝꯄꯦꯟꯁꯤꯃꯗꯤ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏꯅ ꯃꯊꯪꯁꯦ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅ ꯈꯜꯂꯤꯁꯦ ꯑꯦꯋꯦꯔꯅꯦꯁꯁꯦ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯑꯦꯋꯦꯔꯅꯦꯁ ꯄꯤꯔꯤꯀꯣ ꯑꯦꯋꯦꯔꯅꯦꯁꯁꯦ ꯍꯦꯟꯒꯠꯂꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯈꯟꯖꯔꯤꯁꯦ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩ ꯁ꯭ꯀꯨꯜ ꯃꯌꯥꯝꯁꯦ ꯇꯣꯕꯦꯀꯣ ꯐ꯭ꯔꯤ ꯑꯣꯏꯕ ꯀꯣ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯗ ꯃꯁꯤꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯦ ꯈꯔ ꯍꯦꯟꯅ ꯄꯤꯕꯀꯣ ꯑꯗꯨꯒ ꯃꯜꯂꯤ ꯇꯣꯕꯦꯀꯣ ꯐ꯭ꯔꯤ ꯚꯤꯂꯦꯖꯅ ꯁꯤꯁꯨ ꯑꯅꯧꯕ ꯑꯩꯈꯣꯏ ꯍꯟꯗꯛ SOP ꯁꯗꯔ ꯑꯣꯄꯔꯦꯁꯅꯦꯜ ꯄ꯭ꯔꯣꯇꯣꯀꯣꯜ SOP ꯈꯔ ꯑꯩꯈꯣꯏ ꯑꯅꯧꯕ ꯔꯤꯂꯤꯁ ꯇꯧꯔꯛꯑꯦꯕꯀꯣ ꯍꯟꯗꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯁꯤꯟꯅꯒ ꯇꯣꯕꯦꯀꯣ ꯐ꯭ꯔꯤ ꯚꯤꯂꯦꯖ ꯈꯔ ꯇꯧꯅꯕꯅ ꯄꯟꯆꯥꯌꯠ ꯔꯥꯖ ꯏꯟꯁꯇꯤꯇ꯭ꯌꯨꯠꯁꯤꯡꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇꯥꯏ ꯑꯞ ꯇꯧꯔꯒ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁ ꯚꯤꯂꯦꯖ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯂꯩ ꯃꯌꯥꯝꯁꯤꯗ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯣꯕꯦꯀꯣ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡꯁꯦ ꯈꯨꯡꯒꯪꯗꯅ ꯍꯦꯜꯂꯦꯕ ꯑꯔꯕꯟ ꯑꯦꯔꯤꯌꯥꯗꯒꯤꯀꯣ okay ꯑꯗꯨꯅ ꯈꯨꯡꯒꯪꯗꯁꯨ ꯑꯩꯈꯣꯏꯅ ꯐꯣꯀꯁ ꯇꯧꯔꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟꯅꯤ ꯇꯣꯕꯦꯀꯣ ꯐ꯭ꯔꯤ ꯁ꯭ꯀꯨꯜ ꯇꯣꯕꯦꯀꯣ ꯐ꯭ꯔꯤ ꯚꯤꯂꯦꯖ ꯑꯣꯏꯅꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯞꯀꯃꯤꯡ ꯄ꯭ꯔꯣꯖꯦꯛꯇ ꯃꯁꯤꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯍꯧꯔꯦ ꯑꯗꯨꯒ ꯑꯃꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯣꯐ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯤꯒꯔꯦꯠꯁ ꯑꯦꯛ 2019ꯅꯀꯣ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯁꯤꯒꯔꯦꯠꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯑꯩꯈꯣꯏ ꯆꯞ ꯆꯥꯕ ꯈꯔ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯏꯅ ꯈꯜꯂꯤꯀꯣ electronics ju adum magi ju harmful effect adum leibra ꯑꯗꯨ ꯂꯩ ꯆꯞ ꯃꯥꯟꯅꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯅ ꯃꯣꯏ ꯄꯣꯛꯈꯥꯏꯕ ꯁꯤꯕꯒ ꯌꯥꯎꯋꯦꯕꯀꯣ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥꯝ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯅꯣꯗꯤ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏ ꯀꯩꯅꯣꯗꯤ ꯂꯩꯖꯗ꯭ꯔꯤꯕꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯔꯝꯒꯅꯦꯅ ꯈꯜꯂꯦꯕꯀꯣ ꯕꯤꯀꯣꯁ ꯑꯣꯟꯂꯥꯏꯟ ꯁꯦꯜ online de phangabani na ꯑꯣꯟꯂꯥꯏꯟꯗ ꯐꯪꯕꯅꯤꯅꯀꯣ ꯁꯤꯁꯦ ꯌꯥꯝ ꯍꯥꯔꯝꯐꯨꯜ ꯑꯣꯏ ꯑꯉꯥꯡꯁꯤꯡ ꯁꯤꯖꯤꯟꯅꯩ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄꯦꯀꯥ ꯑꯦꯛ ꯀꯣ 2019ꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯐꯨꯜꯂꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏ ꯍꯟꯗꯛ ꯇ꯭ꯔꯦꯅꯤꯡ ꯈꯔ ꯍꯧꯔꯦꯀꯣ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏ
ministry dise koi ma koi zoom aidra ko through online training hoina ko awareness hoina khara ko dis khangalak panna koi na district ki koi district nodal officer asin this koi na health care providers sin koi habit x ki kai hatare bas ka khangan gare masi koi ki kari kari mai gi se kamaina koi kai hatare laibra laitabra laira kadi koi smana si x matungina punishment man pi na ba koi ki thigat pa ko pa sman to bai koi habiti handa ki koi coming koi ki year ko sida masi implement tong na ba adu doctor du akhoi na spina electronic smoke se electronic cigarette haiga e cigarette haiga masi ji di just replacement ne nang churup to aseng bathak pa tokning mata ga di sina dum hidak therapy ki type ta kain haije adu di masi je mati harmful oi harmful india da koi electronic cigarette misconception india da electronic cigarette ban to ko phanga ga di se penalty am sa ho ko yon ba theng na manufacture ke production sale to amba advertise or ma theng na ga di masi penalty am sa ho ko se koi peka eko prohibition of electronic cigarette act 2019 matungina ko se koi gi misconception hai ta ko akoi di replace to hai ne cotton replacement therapy item or counseling so the electronic cigarette is harmful oi ba so okay asin lung injury to holy any form of koi tobacco ya koi gi smoking ya ba kan chemicals is sum substance ya ba when hit taroga sin for aerosolize taro ko adu sin na bane ngang sin de yam attractive helaga manam nungsi ba manam nungsi ba koi gi ma ho ba tholaga ko ngang sin de pra attractive ne ba na ha hogala youth sin je base online the ott platform da mai thingna ba yang kan honari bine ba koi india government na ko manipur gi de koi sik sabsa ba koi su kan to de su koi si meram da season na ba koi yang kan na magi many se koi gi koi na law enforcers police home department na koi na masida yang kan na moi da moi gi rules yam sa oi ko cigarette and tobacco act adegi peka act se moi yaw na koi mapum phan ta nga moi na moi ga koi na tayap ta ro ko si kari ba kam koi na mayam si satra hangda nga hawal ko mayam si sinadana ba na ko sumba syang kan na koi na tawzagi na haurai mathangi chahi haurai ba koi chahi gi koi gi way forward koi sumba si thamjari ba ko yam ngai je doctor matam chlo shalak labani na doctor de lorak pada hozik tobacco gi mai harmful effect aduga program si gi matang de mangasai de gi mayam thambire do aroi bada public ta message ma thambina wa haise aroi bada in hangna message mayam pijaning badi jum gi halaman singna tobacco gi problem sing season na bidana haurai ba ngang sing bu afa example on thabiduna khonai gi yumbi ga do ngang sing bo masamo phaba oina ba haina mayam da message ma thamjaning yam ngai je doctor thank you so much doctor na dom gi chilo matam kai thopiduna ngasi gi program series da tobacco sina bagi magi fataba aduga khonai da khoina kari kari tawraga kano especially youth sing da tobacco sina da ba tobacco free society ma ohenabagi pandamda program sigi makhada kari kari thabak torom paikhali haibasu mayam thambire thank you so much thagachari doctor thank you ngasi gi episode sida khoina Dr. Sujata Huidrom, State Nodal Officer, National Tobacco Control Program, State Health Society, NHM, Manipur dagi tobacco gi side effect ki matang da mayam ma khangminare mathangi episode ta topic ma pujun lakchege haraga miyam dagi kaina no ba yathang ni jari